5 February 2021 ni hojik market sangnabidamakta sem saba pungloi lore myam punne ming taminase yengiba candlestick se bank nifty gi candlestick ni ngasi bank nifty gi candlestick ta khoina kari uba phangge habado myam punne ming taminase ngasi bank nifty han hogdorpa matamda give up ta thong hangi give up ta thong hangbaga mawoina na masi makharom da kumdadana matharom da zara kakhala matungda point listing ama karo matungda mazi makharom da kumakpa yabagi oithokpadu lei haidana ina sen site ta leibani haibadi PE tawbani masida line ani ye thame ahan bazina support line ni aduga mathak ithang thang bazina R ni aduga mu maya ithang thang bazina mu masida ge mu support lawraga matharom da ka yabagi oithokpadu lei haidana ina masida line ahum yekpani yega thamiba line ahum sigi manungda candle singse loina chatle haiba tare ahan bada market hana hogdorpa matamda mathakom da kakhatli matharom da kakhala matungda mayai thangthana lairiba line asidagi kumba yabado kumba ngamde bayar aduki mathak laibana maram moidana matharom da kakhatkhi masi kakhakhra matungda mathak ithangthangna masidagi mu makharom da kumdara matungda mayai thangthana lairamba line adudagi mu kakhatli support loroga masidagi mu kakhatpa ngamdadana makharom da kumdagi masigi kumdabagi khudong sabasi lawboina PE tawbani market si makharom da kumakani haidana aduga market si so makharom da loina kumdagi aigi site ta loina laikhi market ahum sangi base kai jaga degi sangmano habado myam punna khamina se masigi jaga asidagi market si kungmani haidana sangbani aduga mu ngasai aina maya ithang thangna singame line ado madudai support orga kaba yabagi oithopadu lai haidana aina yon thokibani masida mu sangbani haibadi masidagi market se kaba ngamdre haidana aduga mu ngasai maya ithang thangna lairamba line ado mu yon thokpani sumaina aduga mu ahum subasina kai jaga dagi sangbano haibada masida line ama singibase masina support lawraga leiramado mapangan sonjalakle makharom da kumningbagi mami uba phangpadagi aina PE tawbani haibadi market se makharom da kumdagani haidana aduga mu makharom da kumsu kumki yam thoina kumbadi natre aduga mu yoliba jaga asina masigi jaga line ama singibase masidagi yon thokibani haibadi sidagi mu market se matharom da ka yabagi oithokpagi mami urapadagi support lawraga ka heba candlestick se kai jaga dagi mu panba yabagi oithokpadu lai haiba matamda ngasai aina maya ithang thangna singamba line adudagi mu makharom da kumdarakpa yabagi oithokpadi lai masigi line ase thugaiba ngamdaba taragadi candle se makharom da kumdarakini hausi market home sangba lor matungda profit kyam yamna laige habado myam punna ming tamina se hausi lairiba profit haiba tare ahan bada lupa lising tareka sani ma laire anirak suba asina lupa lising aniga sama ma laire ahumlak suba asina lupa lising ahunga satru oma laire total profit ta lairiba se lupa lising tarani thoigi sangdi ngasi yoina an tawa ngamle sumaina khoina stock market ki paisa tan ba yai haba se sanamin sen gi site gi myam da share tawjabani video asida gyan ta da basar yawa taraga su comment section da khangde natragana telegram gi khutang da khangde myam na comment amamam tangde comment section da comment tawbiramo sanamin sen semi ba video sing asi nungai natragana nungai te habado ngasi di matang soida loisenjage